Mayambu yai faraba sabat ki numit asida divine service ke matanda mayambu taram na oksari ngasi aina ngang the topic asidi knowing the end time and what must we do. Aikoina ladiba matam aroi bagi matam ase aikoina khangba amasung aikoina kari tawgani haiba dugi maramda aikoina bible legi aikoina namnasi asumba je khanglaga aikoina kari tawgani habse aikoi thidominasi ahanbada ishor sangase Sargada Leba, Yam Shiraba Togana, Ipa Isho, Napu Hangai, Litana Tagatsari, Maram Dinaki Togandigi, Nasi Equina, Sengaba Sabat Kinometa Sida, Equina Naki Bible Legi Karana Gadori, or Juji Piti the Toli Rasida, Dolabana, Hedi Karishu Kangabanate, in Angani, Kodemonaki, Hawaii, Sing Viduna, or Henview Tariba, Kodemokta Yang, Kodemokan Hanampo, Pinaview, how would they know if Ogunan Sing View, Prabhusi Christa giving the Kurumzari. Amen. Today, we will begin text Romans 13:11-12. And that knowing the time, matamase khangduna that now it is high time to awake out of sleep. Hojik tumbadagi makeup thokpa haidi hogatpagi wadigi matang charaba matamado hojik oire. For now is our salvation nearer than when we believe. Aikoi na thaja khiba matam adudagi hojik na hena aikoi gi arang khubam ase na khare. Aduna isnaw samasi verse 11 da hairib se karino haidi aikoi na hojik lairiba matam ase koina Bible gi Daniel amasung Revelation gi aduga pithibi da tholiba current events sing thodo wathum yam je yenguroba matamda ikoina nainaba matamda ikoina lairiba matamse aroiba matamda ni haibse ikoina khange aduna aroiba matamda hinglabnina koigi arang khoba mase yam nakre Prabhu Jesu Christ na lakpa matam mase asuki mating nakre aduna ikoi pap tawduna ikoina ishona yadaba thabosing tawduna sabat manghanduna thugaiduna lairiba ikoi khudumose loina tolase ikoi makeup tholase haibse masini polna ikoi da haninje 12 that night is first spent numidangi matam amambagi matam id apostasy gi matam pap tawgadaba matam ase asi haukhre the day is at hand angan bagi matam Prabhu na lakadaba matam aduna let us therefore cast off the works of darkness amambagi thabuk sing ase koina thadok la say and let us put on the armor of light mangan gi pijol ase ikoina setsala si haveni basina abjectin option aikoi prithib the advantage camrum lay isho thazari na have camrum lay adubu tang panda luptuna tauduna aikoina sabat thugaiduna aikoina paisa gi dam khanduna tawbo meham lay pap ki tabuk sing tawbu lay aduna sabanu mita exam iba aikoina shona yada have tabuk meham tawduna lay iba lay basina option punam ase koi thadu ase aikoi khudemang ruchingba sing naha sing pastor oiba evangelist oiba ishogo popson dole ba aikoi khudemang tumduna lay base mase aikoi thoji pap ki thabuk sing akoi thadu ase koina thorang tawrasi habase masi ki text asina isnausa aikoina hai aduna ikoina Matthew 20:24 ki aita zu hai ko ikoina hoji prithvi da tholiba myam hoji pandemic hai ikoina COVID-19 ki pandemic asina prithvi ki lai ba khoding ta sandoi India ra jumni lak manga gi mya sandokre aduga America na kwai henda tamthiba lai ba oiri masina hoji masigi waba je ikoina koktri hoji khoi gi thamoi da taning na lairi punam asem aikoina habni verse 7 na koina paba tarakdi masi punam akse thokani habni aduga 24 gi aita all these are the beginning of sorrow masi khudim ase awaba lakhadraba awaba punam atugi ahobni habni time of trouble lakhadraba 7 plague lakhadraba aduga askoina national sunday logi litan time of trouble lakhadraba punam asigi awaba sing adugi haurak phani haibasini snausa ikoina khanggadobje aikoi hoji yeminasi testimony for the church and volume 5 ki page 753 da sumne alliance waina hai hoji tholiba thodok asida khoina prithvi tholiba thodok wa khudem ase masi ishona kamaina yengi haibase masi khudem ase karamna tholibno haibase ki maramda ikone yengse sida hai we are standing on the threshold of the great and the solemn events khoina prithvi ki asauba amasung yamna ingchiklaba thodok sing asigi thokadabigi thongjinda leptuna lairi ham
अदुगी थोंजिन अदुदा थ्रेशोल्ड अदुदा अखोई लपतने लरी बाइबल द पीगिबा प्रोफेसी खुदम मसे थोकदबगी थोंजिन द लैरी हमें प्रोफेसी इज फास्ट फुलफिलिंग बाइबल द ताकपी खरब प्रोफेसी दान एंड रेवलेशन द ओल्ड टेस्टामेंट की लाइरी सिंह द ताकपी खरब प्रोफेसी प्रभु यीशु ख्रिस्ट लाक्टिंग ममांग द करी थोगनी मैथ्यू 24 लुक 21 द हाइबा थोलिबा प्रोफेसी खुदम मसे यामना थुन थुंगलगली the sin to be enacted in our world are not yet even dreamed. Akoina pithibida lakadaba tholagadaba akoina sinsing dreamsing eventsing ase aikoina phabu mangmangdaba adugumba sing adu oigni akoina oidibni hai ujik tholiba system asi oidibni. Satan is at work through human agency. Myoi bagi Tabuk suba missing adugi mapana saitana kanna tabuk suri maki agenting gi mapana saitana kanna tabuk suri haibani aikoje namthak tumngai dama those who are making an effort to change the constitution and secure a law enforcing Sunday observance later realize what will be the result aduna America hi constitution asibu hongdoklaga nomaisin numida se namdana Chanahannaba ainama semnaba honeriba missing asina masigi fall kari oigini have say makoina khachitang khangi have the America constitution law hongani have ni hongaga numajin numida se passed awudabani adubu masigi fall kari oigini have say makoina khangde a crisis is upon us aikoida wathok amalai hari wathok didi national sandelogi crisis pathibi loibagi aroibagi ko aikoina pithib da tholagada adugumba global crisis aduni hojik laibje. But God's servants are not yet to trust themselves in the great emergency. Asigumba yamna emergency oiba achoba emergency ki matamadada ishogi mi singna makoi masamukta thajagadaba nate. In the vision given to Isaiah, Ezekiel and to John, we see how closely heaven is connected with the events taking place upon the earth and how great is the care of God for those who are loyal to him. Isaiah, Ezekiel amusung John the PB kiba John the P giba vision sing asinai asidagi ekhoina khangi madudi pithibida thogiba thodo wathok khudengma ase asiga sargaga yamna mari leinei habsi masini aduga masina tholiba thodo wathok sing asina ishorda haiba in ba missing adubu ishona kaya gi matik ngakpi senbi checkinna senbi habse masina uli habni Habsin the type the pretty the Toliba who's COVID-19 pandemic, Adu lady of Toto Wato couldn't say, Ishona Magi mission when she with the Yahalibini, Tolibini, Punamak Tolibi, Iben couldn't say Kadaba, Ishorgi Ayabi Matuna, Probuji sooner lakwan, Nalapugi Matuna, I could make up tone, I get the Moktolibini habni. Adugo, Sidamu Yangsi, the world is not without a ruler, Sasantoba, Ama, Yaudana Pretty say. The program of coming event is in the hands of the Lord. Prithibi the tholiba thodo wathoki program khudimasin masigi mathangda masi lakne aina tholiba thodo wathok khudema current event khudema ase ishorgi makuta lai ham ishorgi makutagi thonbani. The majesty of heaven has the destiny of nation as well as the concern of his church in his own church. Aduna Pithibi gi jasingi marai bak abase aikona ingam ngamba sargagi ipa ngam ngamba ishorgi makuta lay amasung mahaki church ka mari lainaba sing ase masichu ishona masama ki church mathoni khanduna ko masi tawi havni aduna masida tanglibde karino ichinau sa hause Pithibi da thogi events in khudima ase ishorgi ayabagi matungda thogi bangaktani Ishogi Magi program the propositional acting on the sea token and Sargata Lankrab, Adugi the Mahoji Tolibuni, COVID-19, Masina Kari, Porana Bonari, Masigi Mapana Saitan and Essence and the low past on Mary, Masigi Mapanam Kari, Ishogi mi Oriva, Ikoi say, make up Tony Agidam Shona, Iko the Pibiri Veneva. How's it? Pandemic as the Gekuna, among the Ishogi mission, Shukamtam Gidaba, Paramatambay, Madudi Alanju Waina, I could have no warning peak and Madudi. Sarhat had all heaven. When Sarhada settled Toranu, Sarhada Tabak Suranu, Ishogo Pox and Opanatana Sarvada, Tabak Suranu, Equina later than no heaven. Madame de Char say, Pana, Asukamatic Kalehami. I don't know what's a COVID-19 pandemic as the Narib second Sarhada labor missing Asini, Mokokedoba, some lockdown, no than Toxalagadi, Sakana Mokogi, food supply to the
तौरसलक्तब तारबदि मखोय केदोब थाय मखोय कंसी सिब थाय सिनावसा aduna ishona yada thabuk myam torokani Jerusalem 70 AD da mangan ba matam loi question ba matam da mokoi gi mama na masa sing sa ba mi amaga maga hana da sunna da tawbudo adugi event na to thokani adugi da mo ekoina shahar da lairanu haibani aduga ekoi hoji country da lai ekoi country da di village da lai ekoi kari shu lai koi gi da mo tari kari shu jingnan ngai leite maram di ekoi gi चानिंगाई अखोगी लाई अखोई थबक सूरी अखोई नॉर्मल नुंती गोय बे इथौदांग अदो अखोइना पांथोक्तुना लाइरी अदुना अखोइना कंट्री लिविंग दे हिंगागा अखोइना चानबा फौ चेंग फजना थारगे अखोइना सही की अखोइना अखोगी पुकैदा अखोइना थमजनबा तारगा दि चेंग लाइरगा दि अखोइना अवाबदा लाइरो इंजांगी दमोते दे अखोइ करि सुवादे उमंगदा चलगा मना मसिंग दे अखोइना इरानाइना फंगबे याय मसिगी दमो अखोइना थौरांग तोंनिंगाई गी दमको अखोइना नेशनल संडे लोगी मनुंगदा अखोइना कमाइना हिंगनी नो बाइंग एंड नो सेलिंग Revelation 13 da haibdo madu yarakta ba matam da khoina kamai hingani haibasi gidama ishona masi ekhoida pibibune bichnausa aduna ekhoi makeup tholasi habsini ekhoina sabat thugaidana ekhoina paisa tanbagi thabak tolasi adugi mota ishona yaba ekhoigi thaini gi lowu singu bagi thabak sing manamasing thabagi thabak sing asigi mapana ekhoina hinglaga ishogi upakchu sandoga ekhoina laisi haibasi masigidamo ekhoina piribane aduga ekhoina prithibida kari thodok tholi habsigi maramdana ekhoina padana khangi haita de ekhoina Daniel 11:40 to 45 Revelation chapter 13 aduga Revelation chapter 17 ase ekhoina padana nainaba taragari ko ekhoina khangani prithibi loibse kya gi matina ai habdo adubunga sidi matam laitamna marom moidona isnaw sing nainajara roike ekhoina aduna mathang gida khone nainasi aduna Sunday law je sinausa aina current event katang haijage ko ai samon chachar tinda Sunday law je America da pass thong ya kidam loina ready da lai reuji ready lai tri ba hapse karigno ishona pass thong ni se kaigno ishogi missing ase ready lai tri ba masigi da makta ne ba sinausa ekoni yangse US ki Supreme Court ko makhoi just mapal laibane mapal adugi manungda manga abani Roman Catholic ni aduga makhoi gi makok aduju ko makogi mako head adusu kaidoba Supreme Judge aduju Roman Catholic Church Roman Catholic ki makogi luchingmani aduga ahum amana Jews ni amana Protestant isnausa adudi huji America ki Supreme Court kanana salai Roman Catholic ki judge singa masi salai ri habsi khoina matang khuding kaw khunji aduga Donald Trump ki magi counselor advisor kuntra mari khale habsi mana law maming law thopum matamda makoi loina Roman Catholic ni aduga khara amana ekhoina Protestant gi lusingbasing asina sum makhoina oidi habsini sinapsa aduga khoina pandemic ki manung asida kaidogi Donald Trump na Sunday habse ekhoina National Day of Prayer ekhoigi pathna toba jati goina pathna togodab namini haina ko masi ekhoina Donald Trump na lakthokre sinapsa masi ekhoina hoji America da tholi bani aduga ekhoina yengba yabamna America da Protestant habse amata leitere khoina Kenneth Copeland gumba makoina gumba lauthoki bese kaidawe we are no more Protestant habne aduna makoi Protestant gi lusingba khuding asina Roman Catholic Church ka makoi samina duna makoi amata oire Ellen G. White khoina great controversy da hairambado madugina great controversy page 445 da when the leading churches of the United States uniting upon such point of doctrine as are held by them in common shall influence the state to enforce their decrease and to sustain their institution, then the Protestant America will have formed an image to the Roman hierarchy, and the infliction of civil penalties upon dissenter will inevitably result. America da labor reading searching asina kaidoba America mukoina chamanaba point to laikini aduga masina kaidogani haiba matanda mukoina constitution institution ase change tawningai gidama mukoina makogi lebak ta makoina influence piragan namdan no majinu me ase pass on ngai honagani haidum matam masida America na Protestant America na sadu gi muti semabani ham masi already form haiba ikoni yare hoji form tawgre loi unite tawgre hoji kedoba only National Sunday law makogi constitution da pass tawraga koina sanaga do adu da ngai masi jo koina COVID-19 gi matam masida jo koina sanani ngai kan honari Roman Catholic jo pom na so haibni masi khudimang life se kari gi no haiba matamda ishogi sabanu mise sena ngak tabagi Sunday se sena ngak tabagi masi khudimo laglibni haina makoina hairibni Sunday asina makoina ishogi pothabanu mine ne makoina masi bible gi matungna onna taina bani isnausa masidi ge khoina khango prithibi loibse suki matinga ai ngan ngai di am lai matam lai tabna mara moidana ina tension jarage side aduga aroiba sign ekhoina yengse what will be the last signs ekhoina
प्रभु जीशु क्रिस्त ना इखोदा पिरम बा साइन खर लई अखोना लुक 21 दा इखोनी यंगसे 21 की 21 इखोना पामिनसी 20 दा मसिदा को नखोइना when ye shall see Jerusalem compassed with army Jerusalem se army sina नखोइना question bu ugani then know that the desolation thereof is nigh masigi mang takadabagi matam aduna I have sina khoina khango verse 21 da hai aduna Judea da leiba mi sing aduna sing da chen khro aduga masigi Juda gi mapan da leiba mi sing adu sum khoi halagnu haibni let them in the country aduga labuk lamang da thabuk suduna leiba mi sing adu ju hairiba sahar sida amu hana sangla ka nu haibni masina roiba saine masikar ma matam da pibno haibum tan da अखोना Matthew 24 Luke 21 दा खाना कोन 70 AD दा जेरूशलेम मंगन बा मतमदा मसिगी मंगन रिगी ममांगदा हाना कदोबा सेस्टेसना जेरूशलेम बे मागी लामिसिंग असिना कोशलम बने हेंको कोशलम बने अदुगा इखंग खंगौदना 70 AD गी कोइना सही अहुम खाइगी ममांगदा मसि कोशलम बने अदु इखंग खंगौदना मान हंतो सेनके सेलिंगे मतमदा मखोई लामिसिंग अदुना ताना बने तानाबा मतमदा लेरिबा क्रिश्चियन सिंग अतुन जुडिया मनदा लेरिबा क्रिश्चियन सिंग अतो लोइना चेंथोखराबने चेंथोखगी मतमदा पीबनी अदुना हाइदिबसे अदुगी चेंथोखरे अदुगी मतुंग सही ओम मखा लेरगा 70 AD दा अखोइना टाइटस जेनेरल गी मखा दलागा जे खोना जेरूशलेम जे मांगन तान किबने अदुना अरोइबगी मतमदा अखोइना पृथ्वी लोइगदबगी मतम मसि करिनो हकदा रोमन आर्मीसना कोशलकपा अदुगी मतमदो मदुदो ओइना कना ईश्वरगी सर्सिंग असिदा कोशलकपा अदुगा मसि करी इवेंट गा मरी लेने हेबसे अखोइना अमु यंगसिको अखोइना अमु यंगसे Matthew 24 की 15 दा असुमना हाय अखोइना 15 दा when ye therefore shall see the abomination of desolation spoken by Daniel the prophet maicho Daniel ngangbi rakhamba abomination of some desolation haibdo maduna khoina uba matam da haijina ji abomination of desolation to je pagan Rome amsung papesu bukhame ko masi khoina anemakte apply to be stand in the holy place aseng mafam da haidi Jerusalem da magana lepajina khoina uba matam da who so read it papa mi singdona let him understand khangsnu aduga verse 16 da hai Judea da leiba mi sing aduna singda chen khichanu haibne verse 17 da su yam laigila yungdi matak adudi pararo ge aduna aikhoina thatoga aikhoina satkadaba aikhoina country da laigedaba aikhoina matam ado maduneba question matam da mokoi labula man sakhro haibne masida paliba abomination of desolation de aikhoina 70 AD da muk thungkhre aroiba matam da aikhoina mu Rome gi army sing asina ishor gi missing ase mangan ngai gi dama koishla po ugani masi gi koishla kadaba ishor gi sas mangan ngai gi dama aroi po ina saitana joi to ngai gi honor kadaba gi aroi big sign ado karino haibudo masina oikhne masi mangan dingai da la kadaba sign ado karino haibudo ikoina amu yeng ase chinausa ikoina sidagi pazarake testimony volume 5 page 451 da asumna hai aikoina amu aikoina yengmina sikoi chinausa masigi maramda sida hai as the approach of Roman army was assigned to the disciple of the impending destruction of Jerusalem aduna Roman lamising asina naksalak paibse makoina naksalak pa makoina Jerusalem question paibse masi Jerusalem mangan tahan gidabungi tharak yale habse seboksinda khudam ama oibagumna so may this apostate be assigned to us that the limit of God's forbearance is raised aramadana masigi apostasy habdi kaino no maiji no mit past wa habse habne masina kaidoba ikhoidadi ishona khangbu ngambagi pankhai ado loikhre that the measure of our nation's iniquity is full Ishorgi aikogi Americana makoina tawba pap asigi chang ase asuti mapung phare that the angel of mercy is about to take her flight never to return aduna minung sigoeba sagadu ase America de ki chathokrani amona halaroi the people of God will then be plunged into those sins of affliction and distress which prophets have described as a time of trouble aduna maichona haikraba Jeremiah haikraba time of Jacob's trouble do adugumba ki awana yu mafam adu de ishogi meeting ase thengnaragani habni masina takpudi aikoi aroi bigi sign habdi karino hakanda America da national sunday law passed over habse masine masigi da mo ina huji haikra loina mu fulfill ore hauji ishona ishogi meeting asikal ngai duna leide bini isnausa masi hek tholopam matam da gidi aikoina
पृथ्वी असे अखोइना लोइरगनी हाबसे अखोइना मतम खुदिंगदा अखोइना काउगमसे सिनाउसा अदुगा अखोइना यंगसे टेस्टिमोनी वॉल्यूम 9 गी 11 पेज 11 गी पैराग्राफ 2 दा सुना है द फाइनल मूवमेंट्स विल बी रैपिड वन पृथ्वी दा थोकदबा अरोइबी इहो असे नोमाइजिंग छंदेलो पास तौनगाई के इहो अदुगा अखोइना टाइम ऑफ ट्रबल की इहो 7 प्लेक्स की इहो अदुगुंबा अरोइबी मूवमेंट खुदिमा से यामना थुना थोकनी हैबनी सिना हुजि इवेंट्सिंग असे थुना थोलगलिबसे मसी अखोइना खंगसेबा मसीदगी अखोइना पृथ्वी लोइबसे असुकि मतिक ना ए हैबसने अदुना अखोइना मु यंगसिको अदुना करिगिदम असिगुबे इवेंट्सिंग असे इशोना पुनमक फुलफिल ओइबसे इशोना अखोइदि खंगलिबसे करिगिनो हैबसिकी मरमदसु अखोइना यंगसे वी आर टू सी इन द हिस्ट्री द फुलफिलमेंट ऑफ प्रोफेसी अदुना प्रोफेसी असे अखोइना थुंगिबसे अखोइना इतिहास ता अखोइना यंगदमनी टू स्टडी द वर्किंग्स ऑफ प्रोविडेंस इन द ग्रेट रिफॉर्मेटरी मूवमेंट अदुना असुंबा अखोइगी रिफॉर्मेटरी की मूवमेंट असिदा असोबा रिफॉर्मेटरी की इमोन असिदा इसोगी प्रोविडेंस ना कर्म थबक सुबा से मसे अखोइना नैनगदमनी कमाइना थबक सुरिबनो कमाइना इसोगी वपाउजे लोइसननाइ की दम इसोना थबक सुरिबनो अदु रिफॉर्मेशन दे अखोइगी the Bible reformation ishogi church ta kamai laibno habse masi maram da akoina nainagadamni to understand the progress of the event in the marshalling of the nation for the final conflict of the great controversy aduna great controversy gi aroi buki lan sigi da mako prithvi da lairiba jasina magi sifai singi magi khongthang mokon chaliba moment khudima asi da ko asi da tholi asi da oheliba tholi ba thodo wa thoksing ase aikoina punam aikoina खोंग थांबे अदुना होजि कोविड-19 मरो मिदन पृथ्वी द लाइरिबा लाइबा खुदिमा सेन न्यू वर्ल्ड ऑर्डर अमा पामिगी इहो अमा कन्ना संशलइबा मसि खुदिमा से कैदोबा मसिदेगी अखोइना खंगसेको बाइबल हाइबा प्रोफेसी असे अखोइना थुंगदुना लई हाबने इशोना सिगुम प्रोफेसी से करिगिदम अखोइना तुंग सिथोकन हाने इशोना हाइरिब सिगी मरम से करिनो हाबसे अखोइना मुयंगसे रिबुन हेरान डिसेंबर 11 1888 असुम है God has revealed what is to take place in the last days aroiba matamda kari thokne habse hana ishona phongdokpi karigidamak that his people may be prepared to stand against the tempest of opposition and drought aduna aikoina asau bha amasung aikoi gi mayok ta leibagi akanbagi nonglei nungsit ase laiba prithvi gi saum nonglei nungsit myam ishogi mi sinda tamna ne attack tawriba myam se masidegi aikoina थौरांग तौदुना को लेपंगम निगाई की दम अखोना पीरिबने इस्नाउसा इशोना ग्रेट चांस पीगरे अखोना कोविड-19 नांदुना अखोई की दम कमाई तौदुना अरोइबे मतमदे अखोई कमाई लेपकदगे हाबिजि की दम अखोना सौबा सायंग म पीदुना इशोना अखोइदा पीरि पुनम थदो वाथौ थोलिबसे अखोई थौरांग तौनिगाई इदमुनि इशोना अखोई बका आगे मतिंग सिबिब्रा हाबिसि मसि खुदेम खंगनागा अखोइना करी तौगनी हाबिसि अखोइना मुजेंसे फर्स्ट क्रॉनिकल 12 के 32 द असुन हाई and of the children of Issachar adi Issachar gi mokoi gi dhara sing asina masal masu sing asina which were men mokoi the meeting that had understanding of the times matam mokoi na leidiba matam ase khangba meeting way to know what Israel ought to do aduga Israel na kari tawgani ekoi no je hinglebse karamba matam da hingni aduga Israel na kari tawgani habse Issachar gi masasing asina makoina phajana khange ekhoisu adugumba mi adu oise bible na hai khibagi matungna prithvi da lairiba denomination amatana kari tho prithvi da tholi basigi maram da phajana khangba leite adubu ishona saben de advantage sing asida asiguma asopa mangala se ekhoida bibi maram di keno ekhoina thorang tongni ekhoina kari tongni habsneba ekhoina khangada base aduna ekhoina kari toguna habse ekhoi khangadamni aduna ekhoina yengse aroibda how can we stand through the final conflict aroiba final conflict asida ekhoina kari toguni ekhoina lep ke harade ekhoina kari toguna hai great controversy page 593 da sumna hai paragraph 2 da none but those who have fortified the mind with the truth of the Bible will stand through the last conflict aroiba gi soba crisis asida national sandelogi crisis matam da time of trouble gi matam da asiguma khudong thingai orba matam prithvi da amna thokidab 7 plus ki matam da hingadaba mising adudi karamba mising no hakanda makoi ki puning ado ishor gi asambana lamban semkhraba mising haidi aikoi gi kokta ishor gi asamba sabat ki asamba bible gi asamba sing chaloina ningsing duna memorize toduna leiba matam da adugum mising adu khaktana lepkhani saitan gi masina saitan gi namthak leire sini habdu punama khangba mising do makoi asi khaktana lepangam gani hai sinausa
अदुने मसिना हाइबदि एकोना बाइबल पतना पाद्रबा खुजिक्तगी होना अखोइना बाइबल जे पतना पाद्रबा ईश्वरगी असुम्बदुना अखोइगी कोकता लैत्रबा मेमोराइज तौद्रबा अखोइ हाइरिबा मतम असिदा संडे लोगी क्राइसिस के मतम असिदा अखोइ लेपा ngамoi aduga पृथ्वी लारि लाइसु हेबा मिसिना अखोइ क्वेश्चन तौबा मतमदा खुंबा ngамoi अखोइ सेरानाना पुगिनि अदुना अखोइ हुजिक थौरांग तौसि हाबसिनि let us study bible as never before अखोइ ममांगदा तौगिदबा मोंगदा अखोइ बाइबल असे नैनाबम दरकार लै मसिनि number 1 अखोइना अरोबिकी फाइनेंस क्राइसिस के मतमदा लेप के हरगदी number 2 है selected message book 3 की पेज 419 paragraph 1 है only by being clothed with the robe of Christ's righteousness can we escape the judgment that are coming upon us पृथ्वी लाइब judgment वायन बिचारसिंग punishment सिंग हाइरुजे हुजिकु covid-19 जे मसिनि मसिगुमजु judgment मखलामनि अदु 7 plague चु लाखिगनि असिगुम म्याम मसे मसिदगी अखोइना ngai thoke hai targadi अखोइना ख्रिस्टगी धर्म स्टैंडबगी फिजोल अदो सेट कदमे अदुगुम सेट प मी खतना मदुगुम क्राइसिस जिनि नाम थोप ngमगने अरोइबगी फाइनेंस क्राइसिस द लेप को ngमगदब मिसिंग अदुरि कैनो प्रभु जीसु ख्रिस्टगी लमचत तो मपुंग फाना फजना रिफ्लेक्ट तौरिबा अदुगा ख्रिस्टगी लमचत अदो इमिटेट तौदुना सलिबा मिसिंग ख्रिस्टगी लमचत लैरिबा वांग संगदा लैरिबा मिसिंग अदु खक्तना अदोइबगी मतम असिदा लेपंग ngमगनि मसिनि अखोइगी लमचत लाइबसे असुकम मतिंग दै करम लमचत ख्रिस्टगा मानाबा लमचत मसि वरगदी असम ओइबा ngमगनि हारिबा से अखोइनो ओइदबा तारगदी अखोइना करी तौगनि अखोइगी लाइबा याम थिगनि है सिदा आली राइटिंग पेज 71 की पैराग्राफ 2 है oh how many I saw in the time of trouble without a shelter time of trouble ki matamda 7 plague ki matamda ishogi mi kyamarum amana sangjafam yaudoduna ko laibadu ai ui have masini ko hoi mase kadigidamoktano they had neglected a needful preparation aikoina asuke matik darka laiba thorang thoba se makoina thausadre aikoju thausadaba taradi adugumba matamda aikoina ishogi sangjafam ishona haitaba plague chang adudagi akoina sangjafam leiroi therefore they could not receive that all must have to feed them to live in the sight of a holy god asengba ishogi mamangda makoibu matik sana hingai gidamak darka leiba khudim otho makoina phangba ngamdre aduna ikoi hujik thorang to darka lei masi thorang ta magi dema ina pa kiba koina bible ase pa ba aduga ikoi lamcha se krista gumna manani hona bache masini sinausa quotation aroi last one quotation amakha pamina se great controversy 602 gi paragraph 2 da those who delay a preparation for the day of God cannot obtain it in the time of trouble or any subsequent time haidi shogi akona thorang tauba thintariba missing aduna masi akona time of trouble gi matamda thorang tauba ngamoi natraga masi gi makha tarakpa matam amada da thorang tauba ngamoi the case of all such is hopeless adugba missing makoigi marai bakasidi asa yaudravani hai masina hairibdi karino aroiba matamda aikoina प्रभु टाइम ऑफ ट्रबल आब मतमदा नेशनल संडे लो आब मतमदा अखोइना इशोइदा मक थौरांग तोगे हाइना खल्लिबा अदुगा हौजिंगना अखोइना टाइम पान ताउदुना लैरबा पाप तुना लैबा तारगदि अदुगुम मिसिंग अदो आसा याउदबा मी वैगिनि नंग इशो अदुगुम मिसिंग अदुगि मनुंग अखोइ चंदनिङाय होनसि इचनाउसा हाइदिबा अचुंबा से अखोइ इचनाउ संगदा अदुगा अखोइ एडवेंटिस्ट नतबा सिंगदसु मसिगि अचुंबा बाइबल गी एंड टाइम प्रोफेसी इशोना अखोइ कौथोख्रबनि हारिबसे अखोइना शेयर तौसी अखोइना मखोइदा अखोइ तुमिन लेरगुमसि अखोइना इशोगी थबकसे तौरसि हाबसे अइना रोइबा अपलने अखोइ तुमलगुमसि अखोइ मेकअप थोलसि पातोबा थादोलसि हाबसिना अइगी अरोइबा मयामदा अपलने अखोइ इशोदा अरोइबगी प्रार्थना दो अखोइ तौमिनसे सरगदले बेपाइ सयाम थागसरे अखोइना हुजि बाइबल दगी नैना खरे अखोइना हुजि लाइरिबा अरोइबगी मतमसे अखोइना खंगे अमसुं ना कि मिसिन अखोइना मतम असिदा अखोइना करी तौगनि हाबदुगी मरमदसु तमखरे ताखरबो खुदिमा असिदा नाना बोलपिना बिउ अदुगा हाइरिबा अपाबो अपावसे अखोइना खंगनि इपा अखोइगी केरबा लेकाइदा लेबा अखोइगी नंसिदा बिसिनाउसिना संदोक्ते बुंगमन बिउ अखोइसु नाहाइकी अरोइबिगी मतमदा दानन सादामसा बिनोगोना लेपगुमना नाखि अपाव संदोक्सा बुंगमबा 144,000 gi manungda chanba thwai sangi len phangba mising adugi manungda yohan biu by show aduna ikoibu matam khuding ta chingbiu aina नाकि अमत गायरब नसानुपा प्रभु जीशु ख्रिस्ट की मिंग खुरमजरी आमेन।